मरुपसिंग इसाबु सेंगना थंबगीदमक साजेन खरा ngasi taminasi video asida video asibu like amasung subscribe tawbiu marupsing asigumba kanara ba live ki awareness kaya mathang ga tabiba phangbigani channel asida khubak phubiu khubak phuradi isagi blood circulation phajana chenba heli cholesterol level maintain oina thammi ई फजना इसादा चेलदी अनाबा ओयगदबा पुनमक्तगी इसाबु ngakthoi khong makhada message tawse kok nungaitaba kok lumba anxiety dagi phali maithongbu refresh ohenduna nalhanduna nganthokthuna thammi isagi kuchukumen phajana thammi khubak noibase jamna powerful healing exercise amani mental peace piduna isabu khinghalli isagi energy level ngahatangda wanghalli nongmagi kaidana minute 10 manga khujin takpase sam anauba hawalli sam kenba jamna phai mioi babu naha oina thammi nokpase jamna afaba hidak amasung exercise amani nokladi blood pressure normal oina lai isagi stress hormone level piktha halli atanba mangi nutigi ayunga da morning walk khara tawbana numituma mentally charge oina lai isagi body weight maintain oiduna lai anaba kayadagi isabu kalli minute 10 nutigi jogging tawbana isada oigadaba anaba kaya lambi ondhokhalli depression dagi ngakthoi isabu flexibility oina thammi kuina punchi halli jagoi saba mioida anaba oibagi chance jamna wali jagoi saba mioina masabu flexibility oina thamba ngammi saru kanjhalli dance tawradi depression changakpagi chance leite nutigi music taba mioina thamoi nungaina lei jangna ahan oijhande marup sing tip sing se follow tawiduna isa nungaina leibiu adudi phangnarasi mathangi video da khoramjari